Image TV mieng tabi basingbu nomaithem kajalna khurumjari. Hauzik nunthilga ba pau pizari. Ngarang laibak thiba thodokta masak khangdaba khulai paiba singna Imphal West ki additional SP Ops M Amit Singh amadi Imphal West CDO gi OC P achauba yauna commander personnel kayadagi khulai lakhiba afa pun tawba amadi phukibagi thodokpu haksinna lauduna ngasi Imphal West ki commander personnel sing khulai thadoktuna khongjang sangsinkre. Loinana Moreda duty tawriba commander personnel singsu khulai thadoktuna khongjang changsinkre. Paugi source amagi matung inna ngarang asi thodok kharaga mai lenena sakhangdaba khulai paiba singna wangkhaida leiba additional SP Ops M Amit ki yumda sangsinduna pochai thugaiba amadi nomai kapsinbagi thawong chathaki. Pau adu fangbadagi additional SP M Amit Imphal West CDO OCP achauba yauba team ahumna mayum tamna lakpagi lambida sakhangdaba khulai paiba sing aduna overpower tawduna police personnel sing adui khulai lakpa amadi phurambada natana additional SP Ops M Amit faduna pukhibadagi pung anirom thinaki tungda thiba khangdana leirakiba M Amit rescue tawraba matung Ras Medicity da treatment chathakibani thokiba laibak thiba thodok asi yaningdaba phongdok laduna ngasi ayuk pung 10 rom taba matamdagi hauraga Imphal West commander personnel sing khulai thadotuna Imphal West Commando Headquarter da khongjang changsinki masida sunatana Moreda duty tawriba CDO personnel singsu khulai thadoktuna khongjang changsinba hawkre amaromda press na phangba pawgi matung inna State Force Commando personnel singda asigumba thawong kaya chathaba asigumba asina maram oiraga chingkhong chingya da duty tawriba commando personnel sing pumnamak duty post thadokpada natana makhata na chingkhong chingya da mathau tawdaba yana leiri Imphal West CDO Headquarter na commando personnel singna khulai thadoktuna amadi CDO personnel oiba mifam ama pangthokliba sida commander personnel sing asigi apamba khangdoknabagi damak Imphal West ki SP KSS Sivakanta IPS amadi DIG Range 1 and Herozit IPS so yausilakre ngarangi thodok adubu yaningdaba phongdoktuna Imphal East amadi Imphal West ki commando sing su khulai thadopagi khongjang changsinba hawkre hari Work for Humanity Group WHG State Blood Cell National Health Mission Manipur khosamnaduna Department of Transfusion Medicine RIMS da hanba oina voluntary blood donation camp and campaign pangthokre Project Z gi makhada pangthokiba voluntary blood donation camp asigi matangda Project Z gi junior member Dizen Singh na hai voluntary blood donation camp amadi campaign asigi nungi oiba theme di honoring the heroes of Manipur who are trying to save our state integrity haibadi aikhoi gi athoba singbu ikai khumnaba amadi puning thawatpa oina aikhoi gi maikaidagi angamba kharadang oirabasu contribution tawagi pandamda pangthokchabani ngasi sarakna donor yangkhairom saru yaduna EPK Dizen na makha takhibadi blood donation camp amadi campaign asi tongan ba blood cells singa khusamnaraga tongan ba mafam platform na chingba singda makata na pangtokhigani Pitribina angapa phangna chakhabasu aikhoi miyoibagi e gi mahut sinbinaba leitabana maram oiraga e gi awatpa adumak leiri amadi e watpana maram oiraga malemgi mafam khudingmakta khudongthiba awa ana kaya ama mayoknari Hariba Singh asidagi kharadang oirabasu kanba ngamnaba amadi miyoibagi punsi kanba haibasigi pandamda tharamse pangthokpani haikhi Thasige kumapanda loigadawriba Bharat Sarkar amasung Kokilhalaba Singhe marakta tawnariba su agreement makhatana chana handanaba SNBna wariap lawgadabani haiba demanda ngasi Bisnupur district ki mafam kayadasu imaibel kayana wakat mifam phamnakre ngasi oinam kaithalda Pioneer Education and Sporting Union PSU oinam amadi Oina Maira Paibi Loop na Sinduna, abrogate su with Kuki armed groups, remove double standard Assam rifles, deport illegal immigrant, haina thaba pekasing Shijinaduna wakat mifam phamke. Wakat mifam aduda PSU Oinamgi President TS Swaran Kumar na phongdokhibada, Kuki khutlai paiba sing asina tawning bata tawduna lebak asi santi lehendre, Maram aduna Kokilhalaba Singhe marakta tawnariba su agreement makhatana chana hanbiranu haina wakat mifam asi sathabani haiki. Nakalamaromda su ningthaukhong kaithalda imaibel singna Kokiga tawnariba su lakthoku makhatana chatnaba yaroi haina wakat mifam phamki. Pioneer Education and Sporting Union kesuna sida rega ngasi ki wona bazar di kethira sida muji janinge atuguma suspension operation je makhata channa hoye dabane bijak mekhai naiba atuguma Assam rifle sing ase Manipur lo thok dabane Manipur the national registration of channa andana ain kaina atoppa
ꯃꯤꯔꯝꯗꯒꯤ ꯆꯪꯉꯛꯏꯕ ꯑꯗꯨꯒꯨꯝꯕ ꯔꯤꯐ꯭ꯌꯨꯖꯤ ꯍꯥꯏꯔꯗꯤ ꯁꯥꯎꯕ ꯏꯜꯂꯤꯒꯦꯜ ꯑꯥꯏꯟꯅ ꯌꯥꯗꯕ ꯏꯃꯥꯏꯒ꯭ꯔꯦꯟ ꯆꯪꯁꯤꯜꯂꯛꯏꯕꯁꯤꯡ ꯑꯁꯦ ꯈꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯊꯥ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯎꯗꯨꯅ ꯂꯥꯛꯄ ꯂꯥꯎꯔꯛꯄꯗꯤ ꯀꯨꯏꯔꯦ ꯃꯅꯨꯡꯗ ꯂꯣꯟꯅ ꯂꯥꯎꯔꯛꯄ ꯍꯟꯗꯛꯀꯤ ꯏꯔꯥꯡꯗꯤ ꯃꯦꯒꯤ 3ꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯐꯣꯡꯅ ꯂꯥꯎꯔꯛꯑꯦ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯒꯤꯕꯨ ꯅꯨꯡꯁꯤꯖꯕ ꯏꯃꯥꯏꯕꯦꯜ Nakal Amaromda, no extinction of Sioux with cookie militants, no peace, no election. Homeless victims of Manipur need not election. Abrogate Sioux immediately. Election and war are vertical opposites. Haiba Kolau Asigaluina Nangasi Kaksing Namkaida, Unipo Kaksing Chumnagi volunteers sing na wakat mifang pangtokre. Kasi Manipur gi mafam khuding makta aikogi Manipur gi iramdam gi ngamkhai kai ba yaroi haiduna appeal tawjari Matang asida nungthilge pau sanok sablo shinjari mi eng tabiri besingbu amukana kurumjari.